Bye bye amadi New Year the picnic satpada Athingba thamkhre awang sekmai turel amadi kanto damkhulge authorities singna lakliba bye bye amadi New Year da picnic satpada Athingba thamkhre Imphal turel da ising anaibo oina seliba sigi maram hairabusu thingbinaba leitre hadi haukiba thakhra gi mamangdagi lamdam asagi yamna maru oiba turel ama oiriba Imphal turel gi ising ase laikhom lainang yawba anaiba ising oina seliba si sekmai gi area da machinery kya sizinaraga paktaknana nunglengoi kotpa amadi samsinbadagi thokpani haina mamangda report tawkhrabasu haujuk phawba hiramasida yengsilaga thingbinaba authority amata leitre ngarang haingang block congress committee gi mi single loina Manipur Pradesh Congress Committee gi general secretary Pangaijam Sarachandrana sekmai da satuna Imphal turel gi phimam yengsin khibaga loina state government gi mari leinaba department amadi atai authority singna yengsinduna Athingba pihawdaba taraga di miyoibagi punse phawba manglakpa yai haina section wafam phongdokkhre ngara ayuk Pangaijam Sarachandrana haingang block congress committee gi office taw puba sing members sing amadi atai advisors singka loinana sekmai da satuna mafam aduda seliba nairaba turel gi ising adu kumduna yengsan ke laikhom lainang yauna angak paphangna motlaba turel gi ising adu ubada mahakna pendaba wafam kya phongdokhe Sarachandrana haike kanagumba lanai gi business tawriba mi kharana sel talibani haidra sekmai turel gi khongnungda nunglengoising angak paphangna machinery kya ama sizinaraga kothoklaga amuk turel gi ising da chamsilaga thadarakpa asina haujikti Imphal turel gi ising ase aduki matik motpa haibadu oire haujik ne thamthagi matam asida Imphal turel ising ase sangbanaba masu oiraga yamna luna senba matamne haujik tawriba moong asina haujik seliba ising asidi miyoibana sizinabadi yamna khudong thiba thokpa yaba moong da leire Imphal turel dagi ising singkhatlaga mi lakya amada water supply scheme singna toti ising oina piribani haujikti anaiba ising ase turel dagi singkhatlaga lunaba amadi anaiba adu phamtha hanaba honabada hana hablamba physigrigi sang amade bleaching powder gi sang adu ka hena hapsinbana maram oiraga aruba haina toti da tharagliba ising ase thaklubada haksang da makhal makha kya gi leina kya thohalakwa yabagi singnaba leire turel asidagi mi kya amana ising soklaga phisu phisam tawnaba amade atai hiram kya amada sizinaraga lakwa adu haujiki oiriba ising gi phibam asidade kariguma moong amata da sizinaba yadabana mi lising kya da awaba amasung khodong sadaba sauna mayak na halle haina Sarachandrana phongdokle mahana hai mi lakya asigi karisu khandana nunglengoi kothokuna turel gi singbu amuka sizinaba yahandaba moongda thamliba sida state government akanum yek sangpham thu haike North Delhi da nupa ani na sahi tarahumdogi nupi macha ama namduna yu pithaklaga ejat manghankhre hairi North Delhi da bank employee ama yauna nupa anina sahi tarahumdogi nupi macha ama namduna yu pithaklaga nupi abigi ikai khunaba manghankhre hairi thaudo adugi matung nupa ani do police da phare hairi tablet 18.6 kg phare hairi police control room na ngarang numidang thorakpa cherol amada ngarang security force na kasar gi lal pani dagi Ilas Ali Laskar sahi kumapan kawbamiyai ama Jiribam PS ki manuk chanba Chandrapur dagi psychotropic tablet lak amaga lising hompu amasung tablet sing asibu purakpa truck AS24/AC3721 ga konana phare hairi ing tappa porakpa amadi wari sanaba haibasina tana thokliba irang asigi solution leiro hena MLA khemchana phongdokkhre ing tappa porakpa amasung wari sanaba haibasina tana lamdam asida thokliba irang asigi atopa solution leiro hena Manipur Legislative Assembly gi speaker oiramba sungjamai AC gi MLA yumnam khemchana phongdokkhre wafam ase langolda leiba alternative housing complex ta leiriba IDP singi oiba medical camp aba MLA masamakna sponsor tawdona pangthokhibaga mari leinana IDP singa unabada mahana phongdokhibane MLA khemchana makha taraduna hai handak litanda satuna Kuki IDP sing unaruba matamda makoi sumayamda hanba loina pamna hauri aikhoi maselgi marakta leinariba thajanadaba ase koknaba sangthok sangsen tawba tangai fade haibagi wakhalonda handak litanda leiba Kuki gi relief camp ta sangba haukhibane Manipur gi irang asina maram oiduna relief camp ta leiriba nakal animaki IDP singna masa gi mayamda hanjenduna leiba haibase aikhogi apamane Ukhrul district gi litanda aina Kuki IDP singa unakiba adudasu IDP kayana masa gi mayamda hanjenduna leiningbagi apama phongdorkhi hairi loinana Christmas samade anoba sahina lakpaga iroinana status da mapung phaba ingtapa amasung mahusa gi tangdulai taba porakpa ngamnaba punna hona ministry haike langol gi relief camp aduda leiba IDP singna camp asida
MLA ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯔꯛꯈꯤꯕꯒ ꯂꯣꯏꯅꯅ IDPꯁꯤꯡꯅ ꯋꯥꯀꯠ ꯀꯌꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯦꯟꯊꯗꯨꯅ ꯇꯝꯂꯛꯈꯤ MLAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ Smoke pork yamna tangnasu leinei haunasu chanai hakchangdadi kamdauba haina thamlakkhre Malemgi oina aikhoi mioibana hojik chawkhalakpaga iroinana punsi mareldasu ahongba kya lakle atai tai hiramda nainarudragasu aikhoi mioibana chari thakliba chinjaksing asi kya yamna hakchangda pharibara phatabra haibadu thoidokna khaludragasu masi araiba amadi oidre aikhoi mioibana chari thakliba chinjak kya asidagi hakchangbu phanba amadi hakchangbu sokhanba kya si oirakpana hiram asida hakchinna yengbagi tangai fadaba amadi oire aikhoi lamdam asida haukiba chahi khara asida street food haiduna mafam kiyada lambigi nagyata dukan kaya ama hangdoktuna chana thaknaba maroida meat ki item kaya ama hojik paksana yonari yoliba meat ki item sing manungda miyamna yamna pamnarakliba makhal ama haiba taragadi maikhuda omlaga mulhanba sasing asine haiba makhal asi smoke meat hairagasu aduma khangnai maroina hojik lamdam asida yamna pamna chanariba makhal haragadi smoke pork asisu amane lamdam asida yonariba smoke pork singasi ayambana conventional oiba moongda makhung kupsinba leirang amada sing tharaga maikhu khuhanduna omsillaga semlaga yonbane hairiba smoke pork asi kilogram amada lupa lising amagi mathakta ayambana yoli aduga smoke pork ki mahau asisu sumnagi fresh oina thonglaga sabadagi top top mahau amasu oibana miyamna su demand yamna leiba food item amasu oide hojik lakliba wafam de smoke pork khaki wafam natana maikhuda yaiduna kanghalaga puthokliba chinjak sing asi sabada hakchangda afaba oigadra haiba wahang asi lakle ngalingai matamdagi hauna lamda masida makhal makha kya gi nga kya maida yairaga puthokpa nga ayaiba haiduna lisang chena charaga laknari maikhu amadi maida yairaga puthorakliba sanga sing asida aikoi miyoibada cancer thokhaliba masak carcinogen sing manungda polycyclic aromatic hydrocarbon sing PAS amadi hydroxycinamic acid sing HCA asi yawi habisidi scientific ki oiba praman leirabane adu asiguma mai amadi maikhuda yaithoknaba sa amasung ngagi pothok sing asi saraga aikoi punama cancer na loina nagani habagi wafam dinate cancer thokhanba yaba masak ya yawriba chinjak sing asidagi section bagi tangai fadaba adudi lei haina phongdorakle hakchangge arumba hantahanaba tablet US ta sizinaba yahankhre hairi US Food and Drug Administration FDA na hakchangge arumba hantahanaba tablet makhalama sizinabagi ayaba pikhre Novo Nordisk na puthokpa hakchangge arumba hantahanaba tablet adugi maming Wegovy kawi semaglutide milligram 25 yawba tablet asi hanadi injection ki moongda puthoklambane FDA na ayaba pikhibagi matungina tablet oina sizinabagi khudongchaba phanglagani hairi Novo Nordisk na type 2 diabetes layengnabagi matangda Rybelsus kawa tablet ama hanadagi hauna yonduna lakhibane mamangda hakchangge arumba henba miyosingna injection oina sizinarambadagi tablet ki moongda puthoklaga mipum khudima hakchangge arumba hantahannabagi pandamda thawrang ase lokholakpani hairi hidak makhalasi puthoknabagi matangda chayol homfuga mari chathakiba study amada Wegovy tablet ama chakiba miyoi amagi hakchangge arumba chada 16.6 ki changda hantarakpa thengnaki ka hena noiba amasung hakchangge arumba henbadagi khudong chadaba kiyamarom mayok nariba miyoi singi damak akhanaba tablet asi puthorakibane anoba tablet makhalasina malemgi kaithel da hek yorokpaga hidak asibu puthokliba company na sahi amada dollar billion 150 rom tanba ngamlagani haina report amana phongdorakle telehealth farm welldoki sip AI officer anan ayana haiki ahanba tangkaki oina United States ta phanghaliba hakchangge arumba hantahanabagi tablet ase athuba matamda malemgi atai atopa leibak singda su yawhalagani maikai kiyadagi leptana demand torokadaba maramna United States ki North Carolina da leiba Novo gi hidak sungpham da tablet makhalase marang kaina puthoknaba hotnari haina company asigi executive vice president David Moore na phongdokhe US government gi data matungina American sada 40 rom hakchangge arumba henbagi khudong sadaba mayok mamang thada phongkeba health research organization KFF ki report amagi matungina hakchangge arumba helaba American sing adu GLP-1 kauba hidak makhalama sijunaduna hakchangge arumba hantahanaba honari analysis singi report matungina tablet ki moongda puthorakliba hakchangge arumba hantahanabagi hida asuna kumja 2030 da global market ki saruk manga thokpagi ama khudum chansilagani haina panari tha ama hakchangge arumba hantahanabagi hida asi sijinaba matamda chawrakna $349
maintenance charging tawbagi mathau tagani injection mo ongda phanglamba hidakki mamaldi tha amada $1000 oirambani haidi Indo Bangladesh ngamkhai paringda Bangladesh si taret phare haidi Assam ki Sirbhumi district ki manungchana leiba Indo Bangladesh ngamkhai paringda security force na Bangladesh si national taret phakibaga loinana thawong asina ngamkhai paring asida surveillance ki thabak thoram sing hena paikhatpa mathau taribra haibagi wahang thorak hankhre thawdo adu village defense party BDP members singna ngamkhai paringda patrolling chalingaida Theknarakiba mioi group amabu wahang pahong tawda makoi Bangladesh national sing ni haiba khangba ngamlakibani haidi Bangladesh national sing adu deutali haina khangnaba ngamkhai paringi mafam phawduna laklaga India romda changsilakibani pharba mioi sing adu BSF amadi local police ta sinaduna makha taba action lokhonaba thorang lokhakhre Thajaba yaba pauna phongdoropagi matunginadi Bangladesh national taret adu thasigi taramapanda India dagi tanthokiba Bangladesh singni haidi Tongan du relic camp ta leirudaba seraugi IDP sama hena ngasi masagi khul oiriba serau da changbangam khe haina social media singda thaganarakle